Ahanbada Maruiba Pau. Forest Survey of India na Purul Atongbabu Best Performing Village ki award pirakre. Amadi Laingang na amadi miyam gi athing basing lauthok labadi Manipur shu Vietnam gumna malim gi lamkoiba mioi masing khangdana lakpa yabagi oithokpa leiri. Kurumjari Am-Istv Manipuri pau meeting tabiri bapum namakpu taram nokchari pau sandongna pizari. Purul Atongma Senapati Forest Division gi makhada leiba Lian Kunau Range Forest ki manung chanba Purul Atongba Village Fire Prevention and Management ki India pumbagi oina Best Performing Village ki award piduna ikai khumnakre. Lishing ani sumna kunga mga kunga taruk ki oina Forest Survey of India na ayaba piduna ikai khumnaba adu chingda Lanmai chakpa horakpada SMS thaduna mipum tingna khanghallaga kannaba thabak paikhatpa amadi umangbu karam na ngak shengadage habigi matangda field chatuna yengshilaba matungda pibani hairi leinungi ishing matau karamna hingat hanbage haibagi matangda yauba award adu Range Forest Officer Senapati H. Gitchandra amadi Deputy Ranger Athipro Kayina yauna Purul Atongba Krulgi Chairman da Shell oina lupa 50,000 yauna award adu kusinaki. Laingak amadi miyam gi athing basing lauthok labadi Manipur su Vietnam gumna malim gi lamkoiba mioi masing khangdana lakpa yabagi oithokpa leiri. Wafam ashi hantakta amju amadi DIPR na sinduna haukiba February gi tang 13 da Vietnam khongchet ka mari leinana lamdam ashigi paumi singna thengnarakibani. Vietnam da lehauba tourist spot sing mafam adugi phazaba kaya gi paudam Am-Istv gi paumi khwairakpam nauba chongtham aboi amadi bizia pevam dagi khangminashi. Vietnam gi mioi ayamba mikau miram phajaba lagliba tourist singda akaiba amata pidaba makhoi gi phajaba hospitality kaya paumi singna hathengna thengnarakhi lambi thongi matang dasu amotpa amata thengnarakte loinana traffic rule mapung phana follow tawbusu thengnarakhi Vietnam gi yumthong khudingi bike mari natraga mangadagi tadana lei hainasu hainari hairiba bike sing asi lagliba tourist sing da waihanduna makhoi gi income generate tawbadasu chauna mateng oihori February gi tang 10 da Ho Chi Minh dagi Hanoi da numit nini gi khongchat amat nanaba sem sarami Hanoi gi khongchat asina lagliba paumi singi aroiba panthungpham amasu oigadori bani India amadi Vietnam ani gi marakta khenaba matam asi pung amaga makhai khenai samna hairabada aikhoi gi matamda pung manga makhai taba matamda Vietnam da pung 8 taba matamni Hanoi yoba matamda di Vietnam gi New Year's taba maramna shopping mall amata hanglamdre chaliba paumi tim ayambana Hanoi yoraga makhoi gi apamba potjai leinanabagi wakhal na maram oiraga Ho Chi Minh dagi pot ayamba amata leinaraktraba matamni footpath khara yolamba amadi dukan macha khara hanglamba adudagi apamba polam khara leinarakpa natana leige haina khalamba polamdi amata phangnadabana ayambani Hanoi gi Pearl surgery miyamna yamna pamna lik natraga ake amaugi siznariba kongreng manungda yauba pearl lauthok semliba maphamda thungbaga loinana makhal kaya gi pearl display tawduna yoliba dukan dastu changduna yenglai phajana semdok sadoklaba pearl amagi mamalasi India gi paisada lupa lakh amadagi horaga lakh 3 phawba biri Hanoi gi phajaba mapham amasu oiriba Halong Bay hairiba mapham aduda aikhoi ki team adu kai cruise koba cruise amada tongduna khongsalami mapham aduda King Kong film namkhiba ki warisu tour guide na miyamda paudam lakhi mafam adu yauraba matung kanagumba singna boat macha kayaking tongba singna apam tongduna chatnai super boat tongba tarabadi yamdrabada mikok amada lupa lakh kunga manga makhoi gi dong dalawi masi aikhoi gi India ki paisa dadi lupa lising amaga manai kai no khara haira ga
Hanoi Halongbegi mafam ase lam koibasingna soidana thunglaragada mafam amasu oiri hiramasida amjugi general secretary su oiriba Am-Istv gi paumi khwairakpam nauba amadi chongtham aboidagi paudam ama all Manipur working journalists in Amtuna Apumoiba Gang Lauraga Mapani Kumsatama Okiba February Tang Ramatwini Vietnam City Ho Chi Minh City Madi Hanoi capital extended tour ni when Amtuna Silaga Laki Basi Hyper tour se Okiba that trip ta Ho Chi Minh City da Tungla Matung mafam aduda namit humni explore tawba dugi maramda koi thijiluba research tawba nainaruba yengluba mayam ama leikha matungda nasi se koi na Hanoi capital gi yamna famous oiba tourist center Hanoi Bay dugi mafam dani mafam sida koi na thunglabaga hek uba mikupta koi da fawba se tourist na yamna thamoida yangningba langtakba khaurangba adu mafam amani yamna nungaiba yamna yengdingba exciting oiba jaga amani koigi keno se akoiba se jingna oina koisillaga jing sigi maraksida isingna leiba yamna yengba puning puna nungaiba amani hari mafam asida foreign tourist makan tongan country lagi amam lai tunggu ni tongan bagus ba atangba jamba makan ku la aga masida magi enjoy to buduni group kharanaagi speed boat taagi chatlaga singi natraga na sing sigi manung da lai ba mayam si yengba adu small boat ta natraga na koi kayaking sana hi honjaraga yengjaba yabagi kudong jaba aduni tamatang sida koina thamjaning badi Manipur da makhal kayagi tourist place yam laikre haribasing ase akoi ngasidi mafam akoi gi lamdamduda lamdamsida mi lakbagi sang tourist lakbagi sang ni asuma nem kre maramde akoi gi lamdamse akoi gi peace leitaba natragana am conflict leiba adugumba area oibanina Ministry of Home Affairs na akoi PAP restriction toksunba foreign tourist sangandaba sangba taragasu permit laruga changadaba adugumba yam sangaba process mayam ama leibanina tourism lakbasi yamna wale adubu koina dummak atopa foreign gi mi mayam ama mafum sida laibase akiba amata phawdana magi mana yengjaningiba janingiba adumba center sing adu bakum sing adu tourist spot sing aduni laise kanagumba amatana amada disturb tawde kanagumba amada hangnar naite mana tawgadaba mana chaningba mana chaningba mana yeninga mayam adumak loina mak yengaga adumak lairiba thumsni Paugi marak thanna temar bre matang lauzari CJ Hospitals Langolna February tarik 19 dagi haujaduna kumanga phauba pangthokjagadauriba free OPD consultation camp asida miyamna saruk yabiu dermatology ENT eye surgery medicine gynecology orthopedics pediatrics psychiatry amadi dental na chingba departments kaya asida free OPD consultation gi khudongchaba pizari loinana medicine surgery amadi investigation singda chada kungi concession pizagani akupa marol gi damak pizari ba number asida pau phaubirakna ba khanghanjari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azab thammo Sige yung se, next time tina check-in na laksilaga tamlo ba nine? Dada lang se juhar habaga amta kiderbo. Asum na, mayam na machalbog na option lugum. Masige yung masilug, asuya nga ko kada batagi. Next time tina napseli. Next time tina juhar habaga nga tok na nabasim bani. Zarman check mo isi na bana, concrete ka tok na tina ba matamda, kapang ng amok na hinggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari
aduna hidak langthak kayama sadaba yarakte chasilibasingduna adomgi liverda kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matong amuka hana taram nok chari makhataba pauda apun ba lilong chajing maira pai bi lup na shinduna sanaroi shingin numit thoram lilong chajing kangjeibung lilong chajing awang leikai Imphal West pangthokre thoram adu da apun ba lilong chajing maira pai bi lup ki president Maivam Benu Leima Rural Engineering Department Government of Manipur ge Superintending Engineer Lairenjam Maipak Singh All Manipur Handball gi Secretary Arambam Birendra apun Mamaira Paibilup ki advisor Tonjam Memcha Langthabal Khopum Women Society gi member Kamai Sanatombi amasung Lilong Imphal West ki tongan ba ward sing gi caretaker councillor singna presidium member sing oina saru yakhibaga loinana leikai adugi miyoi kya su saru yakhi thauram adugi manung channa Lilong chajing gi apun ba inat sinlon lup ki artist singna saba mai bizagoi utpa tongan ba maira pai bigi team singna saruk yaduna thauri chingnabana chingba competition sing pangthokki amasung cultural program kya su utki thauram aduga mari leinana sanaroi singgi numit asibu sin lilang liba apun ba Lilong chajing maira pai bilup ki president Maibam Benuna sanabana ikoi amatta oibagi lambida purakpada achawa thodang lawbada natana pangal changyeng bada lambi Amashupiri, Nupi Singhaktagi Oina, Ngasi Sanaroi Shingi, Numitka Mari Lainavana, Pangtok Liba, Mana Sing Ashina, Masana Singasina Lekaya Shida Hiena, Nungshichana Bapurak Lagani, Haurak Liba, Mirolda, Natki Oiba, Masana Sing Kangan Badashu, Yam Namatotai Haina Fungdoke. Miam da Queen Piribase, Sanabase, Haksang Pay, Bangal Lay, Tona Lay, Langsa Bevan Lay, Haiba Ama, Mama will be sing the Miam, the pinning bidagi, Nasigi Sanaragi, no Miss Pangtok Savani, Mo sing the Giova item. Aduga, Mama sing the Piribase, Igi Masudi, Amatani, Sanum, the lining like one Kaite, Upon Bani, Haibaduki Saktamdo, Pamse, Haibagi the Magdang, Asigi Weba, Sanaragi, no Miss Sida, Lilong setting upon Bamaira Pibina, Asigit, no Miss Loxera, Sanaragi, no Miss Sida, Mo sing your item. Se pangthok sei aikoina sanarogi numisida thammiba item je sumna tagi ani khaktani ahanba item na thauri singbi mehoron dagi leiraklaba apunba saktina pangalni punsilabadi thongna lei haibadugi utpa song khatani masi prize gi wafam natte ani subada wak tanbi haina ipaipu haktaktagi aikoi wak tanbi gi masana lermi haujikti artha leiba masana ama wonthora e haira kanduda kwa kari kwangno mayang kwangni haiba wafamase haujiki tungi mirona kari haina khalai haibada aikoi si kwa phahogdabadagi isa khomdo mairogi sakhibadagi dharma lining laison punamak lublabra haibadugi thimduda ngasigi khomdo mairogi pizadana kwa oina phare harga anoba masana amada puthokjabani Manipur San Union ge annual general body meeting pangthokhibaga loinana lakliba chahi ahum ge thaupugadaba miyoi singkhan kre Arambam Surjakumar SH Nimai amadi G Shitalbu president vice president amadi secretary oina khanbada yauri loshilakpada maruiba pausing amuka hana pizari Forest Survey of India na Purul Atongbabu best performing village ke award pirakre Amadi, Laingak Amadi, Miyam gi athing basing lauthok labadi Manipur su Vietnam gumna malim gi lam koiba miyoi sing masing khangdana lakpa yabagi oithok palairi. Hozipabgi na Am-Istv na pizza Manipuri pa matang solution jari bring tabiri bapumna magpu amukana kurum jari.